Tha sigi nipan da Kangpokpi district ki lower KHENJANG GAMGIPHAI KALAPAHAR AMADI KEITHELMANBI da THOKHIBA IRANG ADUDA KUKI PHURUP ki MEEOI ama LEIKHIDABA AMADI MEEOI kaya ASHOK APAN NANG-HANKHIBA adu YANINGDABA PHONGDOKLADUNA Committee on Tribals Unity COTU AMADI ATEI KUKI CSO Singna NUMIT ADUMAK AHING NONGYAI dagi changsilakhiba Matam Kaktaba shutdown na Maram Oiraga ngasi dagi National Highway Singda Maal Puba Gari Shing Chenba Lepkhre Press na phangma paw magi matung ina state asigi nomada tangai phadan changba potlam sing pusilakliba Maal Puba Gari Shing kuki taba mafam sing power ga chatpada khudong thingai oibadagi Maal Puba Gari Shing Chenba Lepkhibani hairi Hauzik Zoribamda tanker gari humphumari LPG gari kuntramapan nomada tangai phadan changba potlam sing puba truck gari taratarok punna gari chamaga taramapan panduna leiri aduga none check post na IOCL tanker kunipan LPG bullet tarataret amad atay potlam puba truck kuntaret punna gari humdraga ni thoy panduna leiri security force ki maikay dagisu ahan da escort team thazin dona panduna leiri bagari sing adu imphal tamna puthorak na bathabak paikhat pa hokre haina pause na makhatari